namthak tawduna government employee sharu phatkhre hari semjin sajinba salary certificate amasum identity card sajinaraga Manipur lenga ki employee sajinaraga 21 amagi security oina ba hotnaramba miyoyama police na phatkhre miyoy du mari lena ba court tu putholaga August 19 phaw police custody da remand pikre hawkiba August 19 civil judge junior division judicial magistrate first class Imphal East ki court puthokiba thawdo amaga mari leidana court ki employee amana Lamphel police station na wakalakpadagi wafam asi khangnarakpani haidi state ki APP na court pukhalakpa wafam ki matuina hawkiba August 19 numidang pung 3:40 tabada Lamphel police to wakat ama lakhi haidi wakat aduda paliba wafam di numid adugi nungthil pung 2 tabada 21 ni hariba miyosina MD Ajit Khan sai nipu apokpa MD Habibur Rahman kauba kaibung wang batabadigi miyoy ama Saraga ZMFC Imphal East ki Lamphel leba court ta Andhra Police Station lakhot pa case amaga mari lenana tampak mayum asat kauba ekwisamagi security oina lakhi singnabadagi miyoy dugi salary certificate puthona bukhan ki amasum presiding officer na hiramasigi matana subdivisional officer lilonga pau phaunaduna piriba salary certificate adugi matangna pau phaunaki SDO lilongi maikaidigi presiding officer da salary certificate adu yauriba khuyek adu mahaki nati amasu madu semjin sajin bane amadi hairibi MD Ajit Khan kauba office adu thabak tawba mi amata leiti haina khangalaki aseng bakhanglaba matungde MD Ajit Khan sarga sasinaba salary certificate amasu identity card sari mi sigi matangda makhatana thigatpara sajinari ba mi edu lilong haureibi turel ahanbi upak thong makhadi ki MD Fazul Haq se kunthra mathu apokpa lekhidraba MD Amil Gul kauba mi ama oiram khibani maram asina mahaki mathakta case ama lakholaga thigatpa horakhibani loinana mahak phagatkhibani ahanbigana wang pang chathabada 21 na hairiba mi eduna mahaki mathakta sidiba maral du masana yazaki amasum mahakpu lilong usoi pokpidagi Nasir kauba amana nekpani haiba khangmamki sasinaba salary certificate identity card amasum Aadhaar card na singba mangona piraklaba matungda Andhra Police Station lokhatpa FIR amagi matungina police na phara tampak mayum asat hariba mi asigi security oina lakhibani APP na hai lamdam masida hai singlaba mi lairik laisu hairaba masum racketeer singna makoi gi hai singba technology sing lan sisinari masina nam thak tawbi haina bi laiba mi singda khudong sab hena phangale maram masina 21 ni hairiba mi sigi mathakta makhata na hena kupthana thijinbagi tangai phadaba tanja yorabana makpu police custody da thamlaga hena kupthana thijinba yanaba thabak lokhot piu haina court tamki Duty Magistrate Imphal West ki kona APP na thamkibu wapam amasung court ki record singenglaba matungda miyo edubu August 19 phaw hena kupthana thigatpa yanaba police custody remand pidikhibne hari Pukal da kanana sen thadabage thigalu Manipur English ngani ga kunga humdagi me ahumdagi hauduna thokliba hingsa yaw irang sibu hena irang thokna ba madi irang asigi asengbu sing kupsinduna aranbu wapum kya da sagatuna report phongliba People's Union for Civil Liberty Pukal da kanana sen thadabage thigatlu hana laiwa asigi president da Rashtrahit Sarvapari Sangsthan RSA sintaksingkhri President Pishinki Basirol Duda Pukalna Thasiki Kuna Manipur Iranga Mari Lena Fungdokiba Independence People's Tribunal on the ongoing ethnic conflict in Manipur Aran Buapum Kya Yauduna Asum Buapum Singlo Shiliba Sikanagom Bakaragi Tawin Sin Makata Tabu Igani Havigi Tazabale Heki Manipur digi Tokhaina Tagi Havisi India digi Tokhaina Tagi Habani Habawapum Tamladuna Asum India digi Tokhaina Tagi Haina Sangsiliba Kongtangda Pukal gi report sina sawat poina thokle Habawapum Tamladuna report sina Irang Thoktuna Ladiba Manipur Hena Makhatana Pamdaba Thodok Sing Thola Kadra Habigi Singnaba Lady Habawapum Tamki Sirola Sinhai Kuki militant group Amadi political gi mute sina Manipur digi Tokhaina Taragi Haina Sangsilaki ba Khongjang adubo Karigumba Amata Pandana Make Emma the Yumpam Yaw the Wapum Sing Photo Pasima Yamna Lebuk Tibane have Wapum Sirolosina Pondokti Sirolosina High Sukla Land the Make Emma Aran but the Hanana Buhona River Sigi Marunda Kanaguma Karana Sungsoi Sword and Leramgani have a guitars valley Pukalgi financial audit to be Haina Taxiladun Sirolosina High How keep say any Sida Pukalna domestic amadi foreign digi senpam kya yamna lakhi haiba khangdokani khangdokadabani Foreign Contribution Regulation Act
FCRA Income Tax Act amadi atoppa leiriba tungwan Act singi makhada kari karamba thabak thoram sing lokhatpa yabage amadi Act sing asina piriba satna kanglon sing pukalna khongoina bra haina thijin biba haiba wahum thamki pukal gi leiriba members singi mathuk thijin biu haiba wafam thamladuna members singi personal account sing da section na thijin bitangai phadi amadi makhoi sing asi loan yada thabak thoram sing da tawbra lana senpham sing sijin bra haiba yauna hiram kiada thigatuna makhoi sing asi anti national agent gi makhada separatist oina thabak tawbra haiba su yingsin biu haiba wafam sirola du takshili kari gumba thijin bada singnaba amadi oithokpa yabagi mami urabadi pukal gi thabak thoram sing matam kharagi oina suspension na thamduna hena kupna thijin biu haiba wafam thamladuna makhoi gi khongthang asi taraina loba sumroi amadi khongthang asina national security da sauna akaiba amadi singna bo helakane haiba wafam president da pishin ki ba sirol sina phungdorakli UNC के इंडिया गवर्नमेंट के दिल्ली द वरी सनावा लाइखाई ताखिद्रे इकोनॉमिक ब्लॉकेज से थरक यारी मूवमेंट रेजिम सेमदोक पामसम बॉर्डर फेंसिंग खाबगी मयोक्ता यूनाइटेड नागा काउंसिल लुसिंग नागा लुसिंग सिंग न्यू दिल्ली द यूनियन होम मिनिस्ट्री की ऑफिशियल सिंगा ngarang wari sanabada laikhai tabangam khitreri naga singi phirep hongba leite khongpham setna lepli haina phongdokhibaga loinana athupa matamda blockade yauna khongjang singsang silakpa yana leiri yoi tarama thuina saba naga lusingba singi mihut kangbu duna ngarang home ministry ki official singa wari sanakhiba du thoidongna sapsaba warep ama lobangam khidri pausna hai new delhi gi nabyuk school da pung ani hena wari sanakhi ngarang gi wari sanaba du government gi makedi gi home ministry gi advisor North East AK Misra Intelligence Bureau digi senior official singa masu Manipur gi home department digi commissioner home na saruk yakhi mifam madura saruk yaruba singi mafam da paladuna pausna hai India amasu Myanmar ngam kai paring digi free movement regime gi kanglon semdokhiba amasu ngam kai sambal khabi thaba si naga singna yawa ngam ra habu wapam UNC gi makai digi government na tamki UNC की प्रेसिडेंट NG लोरहोना है नागालु सिंबसिंग मखोई गोयबा फिरेप हौजिक सु मयेक सेंगना लाइरि मखाताना संगसिलकदा बखोंजंग सिंगमा सुमदुगी मोंग मतो दिल्ली दिगी हलब मतुना खनागनि ngarang wari sanaba adugi matangda palladuna UNC की लुसिंगबा amana India government की ओइना दि मखाताना wari sanabagi apamba phungdore dubo ngamkhai sambal khabagi thabak lepadi lairoi haibigi ingit pirakpana karamna makaatana wari sanagadori bano hainasu lusingba duna phungdorakhi ngamkhai sambal khaba amadi free movement regime da lakliba ahongbagi maramdi national security smuggling amasum illegal immigrants sing jangsilakpani haiba wafam India government ki makedi ngasigi mifam aduda UNC ki mihut singna thamlakhiana palladuna ngarang pung anirom wari sanakhiba aduda India government ki lairiba phirep ki mawong aduda nakal ani ki marak yanaba phibam lakani haiba thajadre hainasu lusingba duna phungdorakhi ngarang mi phamadu loiraba matung government ki mihut sing amadi UNC ki mihut sing saklena ma samina khi adomaina ma photo session di yaukidi nagalu sing ki mihut kang bodu manipura yum sakasha numita halakani UNC ki mihut kang bodu na manipura halaklaba matung da sanction kada ba khongjang sing ki matang da khanaraga miyam da lakthorak pa yana lairi sangsilakada ba khongjang da matam kaktaba economic blockade sa tharapa ya haina thajaba ya ba pawgil kunsina phungdorakli Panbaya abadi ngarang Delhi the wari sanaba adu United Naga Council ki president NG Lorho lob asigi working committee ki convener Samson Remai general secretary Barayo Sachang working committee ke member secretary AC Thotso member KS Paulio member A Adani speaker Wango Kori Victor All Naga Student Association Manipur Ansam ki president TS Angte Sang Mari general secretary Isik Saranamai Naga Women's Union की president CS Priscilla Thumayamadi General Secretary Eloy Hoibila Maram Sarugaki Makoi Singasi India government की Minister of Home Affairs North East की advisor na invitation pirakpadi की Delhi satuna warisana kibanari Sile policy mathok tohalo state asida hawkiba tha khara asida hawgalakliba angang kayam masa matumna sijabe ki thawdo kya tholakliba si state asik Kohananaba State Police for Children's Mapungpana Satnana Langana Honabi Haina Manipur Commission for Protection of Child Right MCP Shiana Takshilaki
MCPCR की चेयरपर्सन कैसाम प्रदीप कुमार थादोरक सोल अमना है स्टेट असिदा हौकिबा था खरा असिदा हौगलकलिबा नहा के मसा मतुम सिजबगी थौदो मसिंग यामना थोलकलिबसी तराई तराई न खनबा सुमलोय अमदि फिबम असिदा हक्सिना लौदुना लखतफम थोप थबकसिंग लखत हौ मथौक ताई स्टेट पॉलिसी फॉर चिल्ड्रंस असी 2020 दा ड्राफ्ट तौदुना मतम अदुदा ड्राफ्ट स्टेट पॉलिसी फॉर चिल्ड्रंस फोंकिबने मदि मियामगी ओपिनियन कौखिबनी है वाफम थमलदुना ड्राफ्ट पॉलिसी असी सही की मार्च दा रिवाइज तौखरबनी ngasi fawba lainga amadi mari lainabasingna policy asibu mapung phana satna handana thamba asimak yamna lebak thibani atenba matamgi manungda hariba policy asi state asida mapung phana satna hanbiu hairakli haukiba tha ani asida Bisnupur district khakta da hawalakliba naha ama naha ahum masa matum sijabigi thawduk thokhi haiba wapum phongdok loduna sirol asin hai mamal yamlaba thawai kya asumna tawraklabadi khunai si karama phibam da pukigani khanbada chamamna pui State Plan of Action and Ningthina Ropidun Lady by State Policy for Children's Atin Matamgi Manungda Satnahan View. Talk Libi Rangasina, Lanzana Duna Lady Bissing Manung and Labam Pumpsing the Lady Bissing COVID-19 setting Pang Living Kangloki Irangamadi Set Milon setting Pang Living da mental health setting Pangduna Awaba Medicodong Satabakia Kangduna Lady Havesi, I quite a comfortable right. Makoi sing asigi wakal da lady ba samam na ba mari sing na ba sing kukwan ba lehenda ba makoi bu mating pang ba basi aikoi khudingi thaudang ne heba wapam thamnakli cyber crime police na hena mapangal khalan ba education department na state da lady ba school sing da cyber safety amadi life skill education people mathok ta heba wapam thamnaduna rims jenims ki psychiatric clinical psychology department da evidence based psychosocial support people mathok tai amasum social welfare department asu thindaba tawdana state child policy sa nahna ba hona biyo madi oidiba people masida laidiba stakeholders sing amat oina punsinduna thabak tawba mathok tai haba wafam MCPCR thadorak solution asu makhatana phongdorakli NPP lusing basingi warol manadri manungda nakpak tanarabra National People's Party NPP की मनुंग party organizing का party के legislators की मरकत नाक पाक ताना रबरा है भी असो वो हंगलापी NPP Manipur State Unit की president की NPP Manipur के legislative party के लुसिंग बानी की मरकता साउंड मोट माना दरेडी NPP Manipur State की president युमनाम जोई कुमार Manipur popular government सिमलक की मतंग द फोंदो की बवापम दो party की central leaders की एआप याउदना मसामरा नाइगो बवापम ओइगनी हैना NPP Manipur State की legislative party की लुसिंग बा खेतरीगांव assembly constituency की MLA Sheikh Nurul Hasan na phongdokre ngarang Khetri awang lekai de lebe MLA Sheikh Nurul Hasan gi yum na pangthoki ba permission ko na bada MLA na hai Manipur popular lenga ama semlak pada NPP ne yawgani natraga ni yawre hebi gi wapamasi party gi central leaders gi yawdana hekta hai ba ya de hensu pawsna makhata na phongdokli numikhrani gi mamang numikhrani sida NPP gi lusing bukhrana yamna controversial oiba mawngda makhoi masagi maranai wapam manba party gi mari leinada bu wapam kya phongdorakhi basi lebak thibane ki NPP tha asiki kungani pan NPP Manipur state ki president Yumnam Joy Kumar na Manipur haujuk laidi ba president rule gi lenga asiki muhutta popular lenga ama laklabasu phibam kharagi matungina NPP na lenga adu da sagot kani amasu Manipur peace hanjin hanabagi road map udana haujuk popular lenga ama semlak patara basu NPP ne hekta anauba lenga adu da support tawgi wapam amata leiti haina phongdokki bu wapam adubo mangna akan mamong ne yaning du phongdok bu loina party gi lusing bukhrana phongdokki bu wapam adu NPP gi oiba phidep na ti haiba wapam thamki PUCL gi report miyam gi marakti hena khaibung tahanana ba phongba report ni Delhi the based of non-profit organization People's Union for Civil Liberties PUCL na Manipur thokliba violence asigi matangda thamkiba report adu lamdam asigi miyam gi marakta hena khaibung tahanana ba phongba report amani haina hanagi chief minister N Biren na yaning da ba phongtokre N Biren na maha ki official social media X account da thadorak pa orolamada PUCL na puthokliba report asinda Manipur laiba miyam gi marakta hena khaibung tahanaduna amag gi marakta thajana da ba masum miyam gi marakta amana amabu Lana Khanana Vigisan report amani PUCL na puthorakliba report amsigi matangda Impal based over human right international freedom HRIF na PUCL gi matata nakal na matada miyeng thamduna controversial oiba report am puthu I hain maral shiroduna legal action lokna vigi thabak pekhat pa hokiba adubusu N Biren na thakat pa makhatana phongdorakli Manipur violence ki asumba PUCL ki report na mayek singna takle Kuki CSO
Manipur thokliba sahi aniga thatare henjilagba balance asigi matangna phongbo report singi manungda People's Union for Civil Liberties PUCL na phongkhiba report aduna khwaidigi hena matik sab report amani report asina Manipur thokliba balance asigi asumbo wafong kya khangmangamle haina Kuki CSO Council KJC amadi Kuki Organization for Human Rights Trust kohorna PUCL wudhakba phongtokli KJC amadi kohorna tuan thadorak pasirol singda Manipur thokliba balance asina sething pangliba miyamgi voice conflict asigi tuan ba stakeholder da yumpham oiduna PUCL na asumba report puthokpagi damang PUCL bu thakat phongtorakti nakalani gi marakta khana sainaba thokpa matamda independence oina leiba third party am oina khana sainari badugi matangda ground da yumpham oiduna hiana mek singba report puthokpa tangai phadi PUCL na Manipur balance ki matana puthorakli ba report asi leba miyam naina biu report asi naina rapa matamda da mitay amati Kuki ani ki marakta thokliba conflict asi ki matana marik sam wafam khamanga mani Manipur thokliba issue asi local issue ni haina leba miyam na khanbigi mohot malem da khwaidigi sauna democracy staliba leba asi ki leiba constitution ki makhara justice equality amasum constitutional right phangnana Kuki CSO miyam na sanction ba khongjanga mani habadu PM Narendra Modi lakadra lakloidra haiba wafam gi matangda governor na preside tawduna Rajbhawan security gi phibam review tawkhari ngarang til governor na sialo duna Rajbhawan na awangta ki security gi phibam review tawbang mi pham pangtokkhari pawman haribana ngarang numidang wairam sarong nuthil gi pungmari muk helakpadigi hauraga yasang lakpa phawbra sataki hariba mi pham chief secretary DGP amasum security advisor sargyaki hari mi pham governor na ngarang Kohima gi Rajbhawan Nagaland gi kunjani thui suba governor oinasu thabak punabagi dama wasak loraba matung ngarang nomidung ba matung Imphal halaklaba matung ikan kanadana pangthokibna haidi adum oina mak security review gi mifam asida kari karama security ga mari lena hiramna puthokuna khannakhibagi haiba khamngamdrabasu PM Narendra Modi lakpi ki moina home ministry gi mekedi gi Manipur da oihanning ba law and order gi phibam gi matangda khanabu oigani thajanari Kuki Nepali CSO singmi pangtokre Kangpokpi district ki Langkisoi khulda Kuki amas Nepali Gorkha CSO singi mi pam ama pangtokna furup mani gi marak leinarakpa mari hena sesin hanana ba mas ingtapa amade amato oiminana pigi matangda yana ba purakre mi pam adu Sadar Hills Ships Association na get together of Kuki Nepali Gorkha gi CSO leaders haibi gi makhada sin banana paw mona makhata na phongdoragli du tendana sum me amna thamjaram ge house ko ina de me am paw sum ta solution jarage mas makhata banau update me am punang aminasi